पाउसिद युम्पम उइबा मर उइबा पाउ खरा अपडेट तौजरे उमंगी lam ngakpda sinnanaba nongmei chamba leikhre nongmei kafage training houkhre Manipur forest protection force ki battalion amalik bagi tangai fataba leire Umanggi lam nongmagi mangsilakpa masung lanai miui kyandalam khopsilaga yumkai sajalakpana singba thingnadaba gi pandamda forest guard sing nongmei painadaba thorang loikre thorang asi makada nongmei chamba leikhre forest gi staff chama housing nongmei kafage training tawba houkhre Tajabi yaba mafam dagi pangba paun hai forest department ki oina forest guard amadi umangakpada mathau tawriba singda pigadaba nongmei chamba leichin khibadagi manungda humpuna double brand DBBL gun ne aduga atopa nifu amna pam action gun revider ne nauna leirba nongmei sing aduga loidana forest ki staff sing adu hauji pangai de liba Manipur police training college da nongmei kapage training tawre Bawasina makatan hai nongmei kapage training adu lak liba July 9 loira gane aduga manga liba mafung ki amrom da mathau tawna da thara gane training tawriba sing adugi manungda forester deputy ranger forest guard sing ba kya su yauri Mahoi chama asi nataba atopa humpudra amasu luang samham da leiba forest ki hoijaba training center da forest guard ki training taw haukhre Manipur ki hauji record ta leiba forest area as square kilometer Lesing taraga tare chamri taraga nipani masih kemanung dari jauh forest ki one square kilometer Lesing abaga chamri humfuga tare jauhi protected forest ki area ne square kilometer Lesing mari chama humpudra mathoi ne adugan class forest na square kilometer lesing taraga mathoi chadret marfune Hauji mathau tawriba forest guard sing adragna umangakpada sinariba staff sing ki masing asi yenglaga forest guard amra square kilometer kuntraga taruk ngafagi tangai fada balai Masih hektar do ontok pataraga di hektar lising kuntraga taruk ne asok pak chau khraba umangi saruk asiba forest guard amra ngakpa habasi oitok ba yaroi Masih kisu matakta state asigi law and order asina marab oiratun umangakpa ki thawdang lauga doriba forest guard sing adu yamdrabada makoi mari nadragna manga adi puna thabak tawina batai Maramaduna housing leiba forest department ki staff samri rom asina pak chawrba Manipur ki protected forest amaso reserve forest area singak bhaibase oithoba jaba maram leite maramaduna Manipur ki oijaba forest protection force ki batalel amalingba ki tangai fadaba leire ana forest bunung sijaba mioi kharana pausi asida haire mapong ke ada sing ningkhaiba lambi nam thabadagi imphal ki chiribam phaunadre khongsang lambi da lainang tak tarakpada jum amanam thakre imphal jeribam lambi National Highway 37 ki mafam kharada nam thakiba ninghai ki badagi impal amasung jiribam phaunadre khongsang taminglong lambi ki khongsang da nungjau amasung leinang mayam ama tak tharakre yuma manam thakre haire khongsang dagi phangba pauna hai ngarak nu bidang pung tararom tarakpada surakhiba akan benung na marab oraga ngasi ayu pung tare lom taba matam da National Highway asi khongsang da foot kontrarom khara hena ising pathok laga selak laba matung da lambi adu tangkai hena ninghai ki bani haire nongba amasung Kambirol gi maraktasun National Highway paring asida sempa diversion road amasong ninghai badagi lambi chathok chasin tawbai hadre hare Kambirun dagi phangpa pauna hai nongba amasong Kambirun gi marakta National Highway asida saba RCC thong amagi thabak subaga marilene lambi phawtok phawjin tawbai yanaraba ugu asoba ani panba diversion amasem bane nongna kadman kibana maram oraga ugu ani aduda chelakliba ising adu pobang amdabana lambi mathakta pathok laga chelakpadagi lambi Adu ninghai ki bani hari Imphal jiribam National Highway 37 asi yaraktaba matamda thairaga chatkadaba maru eba lambi wariba Tongjai maril lambi gi tawdai jang amasong rempang ki marakta ngasi nawit jungpa matungda singdagi asuba nungjau yauna lebak ninghai raktana chawrakna fut yangkai rom Hayana lambi tingdur laikibadagi lambi asi su phawna ba yadre lambi sing asi sembada chawrakna damit nini ki matakta chan khigani hari Amaromda khongsang khulgi chairman dagi fangba pauna hai ngarang no bidang tagi leptuna surakhiba akan banong na maram oraga khongsang dagi taminglong phawbu chaliba lambi asigi khongsang da nungjau amasung laikhom leinang kya akan ba isinggi sel kaloinana chen tharakpadagi lambi phunjin kiduna chathok sasin tawpa yadre makha tarakpa atopa pauda asam amasung meghalaya ichau da miu kontraga mathoi sigre sahi hompugi manung da agartala da khwadigi yamna kana nong sugre Asam amasung Meghalaya da ising ichau amasung lebak ningkhaibagi thawdok singda haukiba numit nini da miu kontraga mathoi sigre ising ichau asina Assam ki district kunifan da miu lak taraga balom awapan ngangre masigi manung da miu lak ama relief camp sing telairi haukiba numit nini adu Assam da miu taraga de thoi amasung Meghalaya da miu taraga mapan sige Tripura ge konung Agartala da so paksanna ichau thokre city asida sumna dagi pung taruk ki manung da nong chubagi chang
145 mm jauki nong suba musung isau ki phibam asina Tripura gi maraki Mikhal Singh campaign atuso sohankhre Agnifat ki mayukta paksana irang haurakibadagi center na asoba concession sing lauthokre Center lauthokiba Agnifat scheme dogi mayukta paksana protesting haurakibada Defense Minister Rajnath Singh ne scheme adu ex serviceman community chawra sahi arirong kumna khanani narakhrabagi tungda amato ina janaraba matung do wari badu lauthokibani haikre Ado bahag nagasi Army, Navy, amsung Air Force kim pakutong pasingal loinana. Skim adu ki batang da mifam amuk pang tokre. Mifam adu da Chief of Air Staff, Air Chief Marshal B.R. Chowdhury, Navy Chief Admiral R. Hari Kumar amsung Vice Chief of Army Staff General B.S. Raju Yauki, Army Chief General Manoj Pandey di Hyderabad official tour amada laikhiba maram na mifam adu yaupang hongkide. Ado housing military equipment ki anoba scheme ado ki makta state nifanda faksana sandura ki badagi government asna ngasi achoba concession sing law thokre Central Armed Police Force sing CATF amasung Assam Rifles na Agnifat sing ki damakta chada tara reservation law thokre Home Affairs Ministry na su paramilitary force ani asda Agnifat sing ki recruitment ki sahi adu sahi hong kong thokle ana law thokre Union Home Minister Amit Shah na CAPF da Agnifat sing hen bakudong sa pigani law thoke Border Security Force BSF Central Reserve Police Force CRPF Indo-Tibetan Border Police ITBP Sastra Sima Vol SSB amsung Central Industrial Security Force CISF Hariba Fera Military Force nge masa mga asida hauzik mafam lising humpudrong to hen hangle CAPF amasung Assam Rifles da pham lising humpudrong to chani taraga mapan hangle Home Ministry ki makada mi lak tara thabak tawriba CAPF na khwaidi ki chawpa employment people agency sing manung da mane Ukraine ki Severodonetsk ki mapanda kanda kamnari Britain ki Boris Johnson na kepta Zelensky unagre Moscow ki force na Seoul Cameroon da ki hauna Ukraine ki Severodonetsk city ki mapanda leiba khungkang sing atulaw chenna ba hona rakhiba kar mapam atoda hause akan bumong do nongmei kapnari ana kasi thang tinabita Ukraine ki authorities na phangdokre maragasi da khangok lakwa khongsat amada Britain ki Prime Minister Boris Johnson Ukraine ki konong kipta leiba ka ki President Zelensky ga unagre Ukraine ki nopong thang ba Luhansk region ki Governor Sergei Gaidena Severodonetsk manakta hause khwadi kan plan chathari Magoina city pumbadu lauksinri hana telegram thai ke Khonggang sida yamna kudung thiba lan chathari magoina namduna sangchilak narbu honari atoba makhoi maithini haina mahna hai ke Aigoi ki lanmi sina mage punamuta Russian sing adu mayong nari Andak tabako ni plane nama kap thakre amasum yu kya fakhre arsum hang hai ke Torel magi wang mada Ukraine na pariba city amu oriba lesi zangs da Russian sina akan bamungta sel kapsilakli haina mahna hai ke Mahamadu makoi sangsilak ngamde masung maram atudaki makoina nongthakdagi city aduda kapsilakli city adu ki manungda masi yamna kudung thinangai de miyu cha kya sang sapam lagdu leiriba Severodonetsk ki azo chemical plant da hena bangta pathokre aina gaiden hai ke Pendari adugi manungda angang kontra kani pan chawna bioi chamanga kun humpogani pan lotuna lairi amasong somnagi mapung fawa sesper amana makoi mafam madagi puthokla pai hangani aina garang irain betam hang hai ke Maragasida Ukraine ki konung kivta khangotuna lakwa khongsat amada British Prime Minister Boris Johnson Ukraine ki President Volodymyr Zelensky ga unagre lanasi haukiba matungdagi masi Ukraine ki konung asida lakpa ma ki anisuba khongsane ngarang unaki adu namit chama kun khudingi Ukraine larmi Lising tara fabugi training tawna British Prime Minister aduna Ukrainian force ki asoba training operation amma hauna British Prime Minister aduna khut lan thorakle aina ma ki office aduna haike Arabida content sing asige mar oi pau khara asiba pau dam jariba Manipur local YouTube channel asidagi yembiri papuna mapatha jari channel asna tomda kanda badi subscribe to bi subscribe to bi ramboloina like and share to busu kawi kanuk namakpo abakhana thagajari